खुरुमजरी SKTV News yengbi pumnamakpu YAIPHABI tawremna taram nokchari hanbada maruiba paw Thobal District ke apunba Imam YAIPHABI singna boycott tawduna thamkiba thingba marakta wangjingna nongna saba video office Chief Minister YAIPHABI sangakri Chief Minister YAIPHABI wangjing the video office sangaba lakpagi khongchatpu yaning da phongdoktuna kanba khongjang galoina na lambi sing thingkhrei police na nongmei na kapada miyoyama sokle Khongjong de numita CM yaungna BJP gi luchingba amadi saugatpa miyoy amatana thawba singi mafamda haikal lekat chamba changbada boycott tawre haina kokomi women wing na phongdorakli UNC na kaukiba sa down manungda Kangpopi district ki Changawbu khul manakta khul ani ki marakta chaung na mukna ba thokre Kangpopi subdivision da curfew thamjingkre MPCC ki Vice President Harishwar Goswami na Thakiba RTI da Manipur gi irang asida punnam yoi listing yakini panchani parmar fumathoi lanjenare relief camp chamaga humfudra mari hangki prefabricated house listing ohum saki haiba khanghalakle hairi amasung Sadnaw manung dalenga ke employees in office karak na bathokiba order adu handong piduna numit humni mass schedule leave PB na ba JAC of Amtuk and Amgio na taksilakli. Hauzik pau sandok na pizari. Thobal District apunwa YAIPHABI singna boycott tawduna thamkiba athingba marakta ngasi Thobal District ki wangjingda nongna saba Block Development Officer BDO gi Office Chief Minister YAIPHABI na hongnabi matungina sangakre ngasi BDO sangaba gi thoram aduda wangjing tentha AC gi MLA Paunam Rosen Mayang Imphal AC gi MLA Kongkham Robindro Hairo AC gi MLA Thokchom Radhesham Kairao AC gi MLA Laurembam Rameshwar Khetrigao AC gi MLA Siknur Hassan amadi BJP Manipur Pradesh ki President Adhikari Mayum Sarda Devi na chingba miyoy kaya na saruk yakhi Chief Minister Yumnam Khemchana BDO office ki maikhum hangdoktuna sangaraba matung miyamda wangangladuna hiram khudingmak ingna tapna faminaraga wari sanaduna waroshin purakpa yabani adubu Chief Minister ma oiraga mahakpu Thobal District ta changlakpada thingba thamlakpa asimadi nungaitaba fawi masi matungda tawbiganu haina mayamda appeal tawki mahakna makha taraduna handak tronglawigi thodokta nga ani leikhidaba adu yamna thamoi sokpa thodokni thodok adugi JAC ga lenga kani ragwari shakre JAC na talakpa demand singi mathakta leikhidaba nga ani gi mama adu state asira chanaba thabak ama pinaba amadi Mapadasu Mahangna Tauriba Tabak Aduga Manaba Tabak ama state asida pinaba haikibani masi makhoi dalenga asina mantikna banate awaba tahoriba imung adugi makhoi anigi awaba adu punna leizarabadi phagani haina khanduna haikibani haina phongdokhi Angang ani sigibagi wathokku haidagi thamoi nuaitaba adumba thawdogamani Matangda JAC ga anira kumizar kanda togi Home Minister Kogidas masaya JAC na pa masundon doi ba pilage happy matakda ay misana lagi nawana lugi togi pag apopwa BSF ka ASI we adu sama da matama mas silage magi ile na Guwahati da rasoy male adu so Imphal ta magi silage Haina, ekoi na sarkara hasiri do ado bargaining natin magi awam ko na ba ay nite rock to le do kunna le jaragadi or tanda hena ko kadrana sinzawani Manipur ki Chief Minister ni salo hai na si kawal ki jaga ba ni da atin ba le na thamira ko sei thamoi soran wai jage Amarom dang ase Chief Minister Yumnam Khemchana wangjing da leiba BDO office sangagani haibagi khoishaunaraba Thobal District ki Thobal District apunwa YAIPHABI amadi miyamna Chief Minister gi khongchat adubu yaning da phongdoktuna lambi thatki khongjang tawriba singna khongjom
Thobal Herok Kamadi Wangoi the Chief Minister Bu Changlakpa Thingbagi Khongjang Changsinki Sangabagi Thorum Adubu Thingna Bahona Rakpamiam the police na tear gas smoke bomb Amadi Nongmai Maru kaya kap to na Tankaiki police na Nongmai na kapa duda Mioy Ama Mabukta Nongmai Maru na Pandu na Sokre Manipur Housing May Hauringay Cherakta Laingag na office sangado na laibagi matam na tihaiduna Thawal District Apunba Mayrapai na ating batamkibani Chief Minister Yunam Khemchana Senapatida Amadi Jiri da Chatpada Santi Leire Haiduna Makada Chatlabasu Santi Leiriba Imphal dagi kilometer kun mga rom khakta maklapa Wangzing Fawbadi Chopper da Chatki CM na Tonggadaba gari Amadi Mahaki convoy sing Mayay Lambida Laklaga Kakching Faroktuna Fundray da Laiba Assam Rifles game ta Laiki Tungda helicopter da CM laklaba matung fundray dagi Wangzing Fawa Makhagi Lambida lakibani. Chief Minister Yumnam Khemchana ngasi Thobal District ki Wangjing da video office ama sangkabagi khongchat adugi matung manung channa miyam na haurakhiba ihau adugi matang da Manipur Police ki maikai dagi wafam sing miyam da thamlakli Manipur Police na social media platform sing da thagalakhiba post da Chief Minister ki khongchat asigi manung da masing yamlaba miyam na Nung amasung nauri paiduna thoram pangthokpam tamna changsilaktuna nauna saba video office manghan takhanaba manba thawong chatharaki maduda police ki maikai dagi kayara khana section wafam thambaga loinana haizaraba fawada miyam adu makhatana changsilakpadagi miyam gi lanthum thoram yawba lakpa amasung law and order da chauna singnaba ama pirakhi oirakliba pamdaba phibam adu yenglaga miyam adu lakshinaba mathau taba Hantaba Taki Sakti Sizinaki Adubu Aroiba Pambai Oina control Tauraba Monda Lady Bachana Kangon Singi Matung Ina Miyamadu Tan Kaina Banong Makeup Ki Laukat Kiba Kongtang Aduda Hairok Part 2 Alangwam Lairak Tagi Alangbam Nanvir Singh Chahini Fu Haidiba Miyo SCA Sokapanangki Mahag BDF SPOA Company da Mathau Tauba Miyo Ini Haidi Makatana Amangata Toktanaba Amadi Pumna Makisoy Dangam Danaba Pibam Adu Lakshinduna Thamki Haina Makatana Fongduraki Khongjong de numita BJP ki politician sing amadi BJP ki luchingba sing yauna BJP sagat pamiyoy amata thawa singi mafam dai kalega tamba changbada thingba thamduna boycott tawre haina kokomi women wing ki convener wahengbam luangnai mana phongdurakli wafam asti lamfel da laiba kokomi ki office da pangthokpa pawgi mifam amada wahengbam luanglai mana makhatara duna hai yelhomi bu namthana basiliba India lenga ki policy program miyamna Hena Kangle, Madugi Matakta, Lamdam Asida Tokliba Irang Asida, Kuki narco terrorist singna, Maitay Singbo Atamna Mutat Nabahona Rakliba Amadi, Kuki narco terrorist Singbo, Marufangna, Mutat Pagi Mahuta Naga Sing the So Atamna, no may capsin Mami hat Panachingba Tarakliba Asida, Indiana Atamna Manipura, Kundaminari Bayel Hofuru Masel, Hana Sunabagilan, Amad Tokanabagi Damag, May Chukatnabatauriba. Fattaba khuzil thorang asi ipong pongle maitai amadi naga animakta matam amata dalan tongna batawrakliba thawong asi makhoigi maningda kana laibagi no haiba asi tin yo tharaga khalhaudrabadi aikhoi mutkibana hangani Narendra Modi gi government asina makhoigi proxy forces kuki narco terrorist sing sizinaduna chathariba proxy war asigi pandamdi Manipur bu machet tana thugainaba amadi indigenous people singbu pungmut muthatpani Delhi gi akayeng laga lairiba minister MLA sing asigi arando akhal amadi lichat asi hana chumthoktrabadi aikhoi Manipur kanba ngamloi maramaduna ngasi miyamna makhoibu para tambiduna social boycott tawhaudrabadi aikhoi mutkibana halagani haiki mahana makhatana social boycott ki saruk ama oina leibak miyam amadi kokomina lakliba April gi kulhumdoida Khongjong War Memorial Complex ta pangthokadawriba thoba singining singnumit 1891 da Manipur amadi British anigi marakta soknakhiba Anglo Manipuri War aduga
Aduda iraipak asibu yeknabagi makhutagi kannabagi damak yeknabaga lanthengnabada thawai katkraba thauba ipa ipu singbu ikai khumnaba utpagi thoram masagi atongbata yengduna politics tawriba puppet politicians sing CM minister sing amadi BJP gi MLA sing BJP gi luchingba sing yawba thingle khongjong gi akoibada laibiriba miyam gi apunba pangalna hanglai politicians sing asina senglaba thoram asibo mangthokadoriba asidagi thengminasi numit asida makhoibo thoba singi khubamda changhangumsi haina su phongdokhi Narco terrorist ki lana se India ki pokshi wag oi bamaramna Prime Minister Narendra Modi na luchingba BJP ko mel achina machama ki miyam da tawriba dawhei da ba thabak sing amadi chaliba lamchat singa che kacheng nai khoi gi miyam gi ho ma silak na nabagi achouba akhoi da batu na ma tawbani haba tang kulum do bhawi manung da MLA oi chunu luchingba oi chunu loina mak na makhoi gi oi ba phia ama miyam da tacheng utpangam draba adu oi ba targati Machigi le pak miyam sina thoni da ba thogdok na kanba khongjong mayam ama changjel lakani adu loina na la ka dori ba tang kulum doi gi khongjom de na misida le pak ki thamnai bani kai na mafam du da chal kan haikat le da pai pu gi thawai na kon thaw la kat thar mari ba gi da ka thok khar ba makhoi gi mangpham du da makhoi gi leita pham oi gi badu da makhoi na leikat ba hai ba che makhoi ma sa mak su ikai ni ngai oi adu ba khoi na su makhoi ni kai ba khangdra bani na singpham thui hai ba sin adu na makhoi che leikat ba changhan da ba hai ba che khoi le pak miyam gi warep ni State asida naga sing na khundaba mafam sing da United Naga Council UNC na kaukiba numit humni gi shutdown manungda National Highway 2 Imphal Dimapur lambi paringi Kangpokpi district ki manung chanba Changaubung khul manakta thangnana leibak khul ani gi khunja sing gi marakta chawna mukna kre pawasi gi matung ina ngarang amasung asigi lona ba hingdagi hokiba UNC gi numit humni gi shutdown asida ngasi naga gi khunja singna ngase pung 10 rom tarakpada National Highway sigi Paringda Changaubung amasung ti khulen hairiba khul ani asigi marakta lambi thingduna khongjang changsinki maduda Changaubung gi khunja singna hairiba khongjang changsiliba mafam asi makhoi gi lamgi manung chali haiduna shutdown gi khongjang asi thingna bohona ki maduda nakalani gi marakta umkhatna ba hengalaktuna chawna charangna ba thokpaga loinana khut thanarakpa amasung kadomdagi no khanghaudana nongmai kapthorakpa horakhi mukna ba thokpam aduda security force changsinbaga loinana umkhatna ba adu lakshina ba honaki tungda naga gi khunja singna lambi thingbagi khongjang adu ti khulen gi naga singna khundaba mafam lomda handokhibadagi umkhatna ba adu khara makhai nemthaki hairi security force na su phibam adu mikupna hom singna senabaga loinana karam na ngasi gi thogdo adu thokhibano amadi nongmai kapthorakhibano haibagi matangda thijinbagi thabak chathari hairi amaromda district administration Kangpokpi na ngasi thokiba order amagi matung ina Kangpokpi district ki Kangpokpi subdivision na konba mafam singda ngasi numidang wainam pung taruk tabadagi hauraga makha taba order ama thoktre fawba miyamna yumdagi mapan thoktona ba athingba thamjinkhre adomoina ma court tribunal law and order ngakpagi laingaki lairiba agency sing yauna emergency service kidi kom thokani hairi UNC gi shutdown manung danga si Kangpokpi district ki Changaubung amasung ti khulen khul ani gi marakta thokiba thogdo adubu South Changaubung village authority na pendaba phongdorakli South Changaubung village authority na thadrakpa cherol amada UNC gi shutdown asigi mayokta Changaubung village authority amasung khunja singna Ban Saugat Party Kulengi Miyoi Singna Changaubung Khulgi jurisdiction Lansilaktuna Miyamda Khudong Chadaba Mayok Nahan Kibani Makhoina Lambi Thingbaga Loinana Dukan Sing Thong Lona Bakanghan Ki Thawong Asi Khul Asigi Ing Tapa Maling Tamba Amasung Ikai Khumnaba Phibam Adu Thugai Bani Haina Lawi Changaubung Khulgi Khunja Singna Ti Khulengi Khunja Singda Tamthiba Thawong Chathakiba Laite Pumnamakna Ingtha Tapthaduna Santi Leine Hingminabagi Phibam Adu Kai halaroi si hairi Tha sigi tarani panda Ukhrul district in National Highway number 202 gi TM Kasomda thokiba laibak thiba thogdokta laikhidraba miyoi ani gi mafamda awaba phongdokpagi thoram ama tha sigi tang kulhumdoi gi numidang wairam pung
Taruk makai taba matamda Diolalenda Laiba, Mau Market the Pangtok Lagani, Taramasida Imphal Gekoi the Ladyba, Naga Furup Kimio Sing Saruk Yabiu Haina, Naga People's Union Imphal Gimaike the Gift Pauze Lakli, Hiramasi Matang Nagasi Manipur Press Club Ki, Tangzing Hol the Pangtokiba Pau Gimifam Amada, Union Asigi President, M. Ngaran Mina Makatara Duna, Cookie terrorist sing Natha Sigitaranipan, the TM Kasom the Micham Ani, Attack Togdun Hat Kiba Amadi, Laibak Tiba Togdo Adu the Lake Hidraba Micham Ani na Lairam Lena Ing na Chikna Lairunaba, Kangpopi District Manung Chanba, Tikulen the Laiba Nagamiamna, Ngasi Mas Players Solitary. Chatharingay matamda Manipur Police ki miyoy singaloynana masak khangdaba kuki miyoy kharagamana duna Thugay kiba thogdo adu Naga People's Union Imphal na akan mamongda condemn tawi asigumba thawong asi makatana thoktanaba lengang na meeting changbiu amadi tha sigitang Kulhumdoigi numidang waram pung tarung makaitaba matamda Diolalend gi Mau Market ta pangthok kadawriba laikhidraba miyoy anigi mafamda mayraka tuna awaba phongdokpagi tharamasida Imphal mayolda lairiba Naga Furup ki miyoy khudingmakna tharamasida saruk yabi duna mapung faba thoram ama oina bahot naminasi haina appeal tawki Tikulen haina khangdariba National Highway Shinapigi Ukrugi Tangni Tranguban Shikiba ni Shiki Tamakta Hawaii Tamakta Mass Prayer Solitary Program Printing Shida Kampopigi Police Amati Mashakang Daba Kuki Miscreen China Laga Mass Program Solitary Putbashe Tukai Bashe Equai Naga People's Union strongly condemned them. Waduna Mashi government in view Haibashe Naga People's Union on behalf of the President in government built. Ngasisu National Highway 202 Imphal Ukrul Lambi gi saruk ama oiriba Imphal East District ki lamlai eshi gi manung chana leiriba Yangang Pokpi Bazar da Yangang Pokpi gi akoi bada khundaminariba tongan tongan baching ama di tam gi maru oina maichai ama di tangkhulani gi maira paibi ima kaya na thorak tuna lambi thingkhre tronglaw bi da kuki militant sing na bomb attack chathaduna angang ani hatkhiba amadi thaudo adu bu yaning da ba phongdok tuna changsilakhiba khongjang da security force sing na nongmai ka padami yoi ahum hatkhiba April 19 da National Highway 202 Imphal Ukrul Lambigi TM Kasomda terrorist sing na Imphal da masalayang bachat luraga halakpagi lambi da nongmai kapsin duna miyoy ani hatkhiba thogdokpu yaning da ba phongdok tuna Imphal Ukrul Lambi thingduna khongjang changsenkre ngasigi lambi thingwagi khongjang adu da saruk yakhibi yangang pokpi mira paibi secretary Sagol Sem Sanatombi na phongdorakpada Manipur da thokhiba matam-matamgi Manipur kaiba yaroi haiba khongjang khudingmakta mafam asida khundaminariba furup khudingmak chap manana saruk yaduna lakli matungda su punna saruk yaminakhigani hauzik changseliba miyamgi khongjang ase achumba while puthoktriba fawba chokthaba naidana changsinkhigani haiki yang popida lai ba pokudima akoi king amri tampuni makpullaga yang popi bazara koi ban khasari hoji makhada na thabak torom tor pokudima ta koi saru yaraga sulakani yasu yagi gani akoi ki Manipur saktam kai biaro habi thabak se akoi dum makhada na dum chathajagini Umhol Women's Society gi Secretary Jasmine na phongdorakpada hauzik paliba lengang asina ningthina mathau tawba ngamdabadagi ngasi gi thodok mayam asi thorakpani lengang na micha miyam asi ngakpa ngamdrabadi lengak ki office hangduna leibagi kanaba karino miyam na yumda nungaina tumba fawba ngamdre ngasi kari thokani hayeng kari thokani haina wana mikak miraw khol kaya tarabasu leiriba angamathau singna thawa sadana leiba maliba si makhoi gi imung manungda thokte haibagi ra hangki question tawdabashu yade karigira hairadi 3 years oikre akhoi bu terrorize tawraga akhoi na hingi basi nongwan numit khudingi chaningai thakningai gi khangira chenningai gi khangira hayang kari thokira haina akhoi tumdana akhoi nungti gi sumaina leirebini akhoi bu asumaina hingbagi si akhoi su pamcharaktre wakhre adu gidama government de akhoi na hujik demand tawbasi moi decision lawraga wari sanaraga haiba natte akhoi di moina akhoi bu sumaina ignore tawbasi henjin Yagre hujikti okoi khangba phau khangre we want accountability from the government akoi na shumaina blockade tawraga leibasi tawning magi su tawbanate yum mayam thabak mayam okoi nong magi chaningai taningai mayam thado ga okoi sida leiribdi
adugi government na decision lo bida na moina ashine haina direct decision si pidradi action lo dradi akhoi ashumaina nungti gi phamgrani Miyam gi aifana bakhan bangam daba mi simina yarakpa matamda excretia piraga miyam themgani khaliba Manipur gi chief minister khudakta resign tawgadabani miyam gi punsi kan bangam draba MLA minister singi mathakta miyam horakpa khongjang ngaibi ganu haina lama maira langol gi member Waikhom Premalana phongdorakli ngase indigenous youth organization laimanai iolna sinduna laimanai lamkhaida Kabui Tangkul Amadi Maite Frup ki miyoi singna Tronglaubi da thokiba laibak thiba thodokta miyoi manga laikhidaba maditiyam ka somda kuki militant singna nomai kapsenduna attack tawbada miyoi ani laikhidaba gi thawong bo yaning daba phongdokla duna wakat mifam Fangkre Khongjang aduda Waikhom Premalana makha taraduna lamdam asida nongma kangdana kuki militant singna micham miyam kaya hatlaglaba fawba lainga kasina yengduna leibagi maram karino Tronglaubi thodokta pikliba angang ani kuki militant singna bom kapsenduna hat khiba thodokta chenaba miyoi singa si fawba phaba ngamdri mara leiba singa thuba matamda faduna cherak pigadabani micham miyam ama asi ana yarakpada excretia piduna amadi imung manungda thabak hapiraga loire khaliba wakhaladu thadou lamdam asigi miyam gi punsi amadi lan thungak pangam loidaba MLA minister sing athuba matamda nakhoi pairiba fam sing adudagi resign tawgadabani maduna tadana nongmakangdana thorakliba misimina asina khangbangam draba miyam na horakpa ihau ngaiduna leibiganu haina phongdokhi bom khara langsilaga warga marai poksa kisani CSO adu ada khara kawarga wari sanaraga haiba gumbagi sum salak pasida praja singse thamuida mai oina sakte haiba anga are porok cha e aina sarkar da haijaning badi sangla ani kuira roi ngai biyu praja puna makna nungsa marak asida saina piri ba misimina thohalliba soinai halliba mayamsi nasa nanauda nangi nupi angang da nasa da thoke na tawrido wangte nupi singsina khangche selaga sara tan ga dabdo sara su tan tare angang lairik lai su tamhandare tambangamdre pienbiri bra sigi wahang si mahang ningi kari werakani hujing mai hauga da badang ngaina rabani sakla iba mayamse khangbiyu Nakalamaram nami famadu da saruk yakibi lang chungching tangkul village ki Hetman H and Lekna Phongdorakpada Manipur da lairiba yelho furup sing asi kannabagi amatangairaba pambaidi mapanlamdagi narol da changlakhiba kuki singbulamdam asidagi tanthokiba natana laite maduna tadana Myanmar dagi narol da changlakliba kuki militant sing thingbang amhaudrabadi yelho mi khoi tungi mirol singlamdam asidagi matam amada mutkhiba yai maramaduna yelho mi furup singi miyoi singna matoina punduna kuki singbu matam chana thengna batangai fadre haiki In Manipur, there are many communities, but the indigenous peoples are the Meiteis and the Nagas only. Adubo mapandaging first cookies are heard in Manipur between 1930 to 40. Haina sida inale. Adu ngarang da changlapa chahi chani su phadriba moina masida chalengam haina cookie homeland semni haibasi matang asida primitive tribe of the Yelhomi Meitei ga Naga ekosi pullaga makoi asi mafam asidagi maru pukna tanthokpa amasung ekoi lamsi kanba haibasi masi aigi opinion. Nagagi miyo yani kuki terrorist singna ambush tawduna hat khiba thawdokpu yaningdaba uttuna ngasi loktak project lambi pung humfudrani thoigi ban tawragani haina laukthokre ngasi ningthaukhongi manung chanba loktak project ki akoibada leiriba naga ichil inau singna haukiba April 19 da kasong khulda nagagi miyoi ani hatpagi thawdok kamari leinana lambi thingduna amadi pung humfudrani thoigi oina project lambi thinglagani haina phongdorakli ngasigi khongjang aduda meridang maina haikibada ngasi project ta leiriba naga singna chathariba khongjang asi naga people's council di makhada chathakiba kuki terrorist singna yelhomi singda landaba amadi aikhoibu maru fangna muthatnaba hotnaraga makhoigi oiba separate administration tanaba hotnariba Mihau Chawa Wakalon Asina Ngasidi Manipur gi micham kaya hatkre Tronglaw with the pikliba icha ani bu minung silaitana hatkiba TM ka songkhulda lambida chacha riba micham bunong may nakaptuna hatpa lo na yadaba thong kaya ama kuki terrorist singna chatharabasu lenga asina di karishu action lokhatpa ude mara lairaba miyoy singi mathakta cherak piba ngamdri maramasina thokliba
थोखनिंद्रब थौदो कया असिबु यानिंगदब उतुना ngasi loktak project lambi thingduna bank amadi office na chingba kaya amata thong hanghandana khongjang changsilibani haiki अखोई की नागा की इचिल इनाबु कुकी टेररिस्ट सिंगना समाइना हाथ पीबसे अखोई यामना थमोय सोकजै अखोई याम नुंगाइते मरम अदुना अखोई सिगी बनसे 72 hours यौद्रिफाउ UNC की मखादा अखोई बनसे सौगतकनी हाइबसे वुमेन सोसाइटी की तरफतगी समाइना हागना लाउथोकजेरी Trong Laubida Cookie Militant Sing na bomb kapsinduna pamung da tumduna leizaba pikliba angang ani tamthina hatkibagi thawumbu yaning do fongdokladuna kakching khunau kai thel da wakan mifam chathakre all kakching khunau maira paibi welfare association na sinduna phamkiba wakan mifam aduda kakching khunau umathel amadi thongamgi maira paibi singsu sarukyakhi mifam aduga mari laina na kokomigi consultative committee member Sunil Karam na fongdorakpada Lamdam asigi miyam ngak sena bani haiduna India langak na lamdam asida Central Security Force listing humfudra thadarak labasu ngasi fawba micha miyam muning thina ngak sen bibu ngamdri masida na tana state asigi oina lairiba state force sing nasu lamdam asigi lanthum ning thina ngak pangamdri state asida lairiba masing yam laba security force sing na miyam ning thina ngak sen bang ngamlam labadi no makangda na thokliba misimina ase thoklam loi haiki अखोई थमजनी को वापो मैम जिंजी कई ना करना चिन को के नार्को टेररिस्ट ना पुजी की जगह तोंग लो भी ऐसे तपक योर बनी मसी तान संगगा अटैक तौर पर नंबर है बसे मोई की शक्ति नतीबा मोई की मतुंगा अखोई मैम पुनो बंगा गांगा रिबा सेंट्रल फोर्स असम राइफल सीआरपी बीएसएफ इंडियन आर्मी पुनो मक्सु मोई मर कोई बना मोई की मती नतनती अमत तंगो अवधि शो है के गवर्नमेंट ऑफ इंडिया का हफ्ता अब तुमिल लाइयो अदुग मैते के कुकी का हम ठोक नरो है हफ्ता फारोय कुकी लोय चटनी बट मोई की मतुंगा सेंट्रल फोर्स लाइव नंबर मोकंगा कोई लेरिबा मैते खुंगा फसिन जे मसी पांगल लब फाय Miyama siraga escresia piraga waloishnagani hairabadi escresia piga dauriba mi adusu hatlaga escresia dagi henba pige haina Women Development Society Palace Compound gi maikai dagi pendaba fongdorakli Organization for a Better Society Western Palace Compound amadi Women Development Society anina sinduna tronglaubi thogdokta laikhidraba singi achumba waya fanghalu haina taksiladuna ngase Palace Compound da wakan mifam chathakre khongjang adu da saruk yakibe Women Development Society Palace Compound gi President S Kesoratana fongdorakhibada tronglaubi gi thogdokta chenaba mihat pasing atuba matamda puthoklaga ahak pachayak pigadabani sikraba miyoi amada excretia piraga yashinagani hairabadi excretia pigadawriba miyoi adusu hatlaga excretia dagi hena chawba pige haiba yagadra haina hanki However, Ihoase, Aridagino, Habido, Kantabiraga, Central Forcing Sina, the Koida, one Talaga, Wina, Meditation Sida Saliba, Issue City, Yamna Pazadre, Sumbasida, Yelatana, Dana, Panjabani, Duga, Dengang Mupuna Su, a Kodishigi, Nuaita Punamakase, New Ibagi, Unsida, Masachi Germany, Awagi Pankale, I never thought Maggie Masama Katana, Anisha, at that time, Masani Mapula Siba, I need to cook that new book Sibaneva. Karamba mamana sida hinging hidoy nova sida automatic kari no kari hay na punggo ga kanga da no kang de ko punggo pam na amoy sida nungay ta bam pause Tronglao bigi thogdok pu yaning da fongdok laduna numit mangani gi changsileba saddown gi khongjang asibo sawaladuna khongman mangzil gi maira paibi amasung imaibel singnang asi sumakhata na khongjang changsili miyampuna JC ga changsimina khiba khongjang asida tronglao bigi JC ga mari leina de haina ngarang fongdok khiba wafam adugi matangda sengdorakadabani kanglon chumdrabadi JC muthat kadabani miyam gi khongjang bu JC na nathaiduna maikai amada puna bahot naroidabani JC gi maikai dagi sengdo warol thamlakti fawba khongjang changsingani haina khongjang loisingi maikai dagi fongdorakli Tronglao bigi thogdokta semgiba JC sina Praja miyamga kusamnaraga changsaminagi ba khongjang asibu makhoi yaudena ngarang laukthoraiba se karamba ground laukthoraiba angang ani hatpa mi hatpa se puthokpa ngamlabra Manipur da leiba mama punama se kari maramgi usitri bano JC se khutakta dissolve tawdragadi
खुदक डिजाइन तौद्रगदी प्रजा मियांगी इहो अमा लाकनी हाबजे मखोय खंगबियु ngasi बाउदा चथारैबा नुमि मंगानी की सदाउन से अखोय खोंगमन मंगजिन की मैरा पाइबी इमा इबे मैयामना अखोय लोइजिबौबा सरुक यामिनागी गनी अमदि खोंजंग जंगसम मिनेगनी ने हाइबसे मसी म खंगबियु Tronglawida bom kapsinduna ngangani hatkiba madi CRPF na nongmay kapada miyoy humlay kidabagi thogdoksing adugi mayokta Imphal East District ki Okram Chuthekta leiba Chandra Singhi YAIPHABI lupna changsilakiba lambi tingba amadi wakan mifamgi khongjang ngasiga thana numit nini sukre makhata nasu khongjang changsinkigani haidi khongjang asigi manung chana khongjang loisingna Okram Chuthekta leiba lining thongnau thingkhong Harau Sang Community Hall da wakan mi fam ki lubasina konba Okram Chuthek kaithel dagi Okram Chuthek uku faw bagi mafam kaya da ter amadi utek watek singmai thaduna khongjang changsin ki manaba khongjang asi basi khong kaithel lamlong mari phangbada su changsin ki hairi Tronglawbi ge thogdokta angang ani hatkiba madi CRPF na nongmai kapada miyoy ahum sikhiba thogdoksing adubu yaning daba phongdoktuna ngasi Imphal East ke yairipok laimanai thongkhong kaithelda maikai adong miyamna wakat mifam famduna khongjang changsinkre amuko kohor MSF amova amadi PLM PAM gi liching makhada laimanai youth club yairipok LYCY nongpok ningthau youth association NNYA yairipok Top Chingthai Youth Progressive Organization TYPO apun manupi khunai Lamjing Maira Loop and KLML Imphal East Yairipok 1 Imphal East District United Club Organization Eduko amasung Eastern Club Development Organization ECDO ga Khucham naraga changsin khiba khongjang aduda Long Live Manipur aikhoi gi laibak aikhoi na ngak chagadabani Go Back Central Force micham hatpa yaning de Tronglawbi thogdok yaning de amadi Manipur gi saktam kaiba yaroi haibuna chingba kholaw kya khongjang loi singna amata oina lauki Akoi popular government ama lere akoi ki CM ama lere kuki ki saita mem chaki kena deputy CM ohele tangkhunda ma deputy CM ohele adunadi ngasi maigai sida ma khoi ki asauba amam lere banina sigumba solution ja phajana ingna tamna loisan gi ba yai khalaga ngasi taptha na khoi se muji khakta ngasi khoi dharna phami khoi agitation changi karikino adugi pose nem jhalakta ba nomata se khoi angangani se hathi bagi mi se phabi roba karigi ngamdri no ba nem chaki gena ada deputy CM ohele karigi magi maram damduda magi nomai kasalba mi phaba ngamdri na ba ngasi khoi tambak sida oiramu aw patagi longba una Phongpa lupan roi tiang dra ngasi di isa chu noi lai phong khang ka tra khangoi kana kumba matana ai ni mani mu ni hana hai na tak pa ngamdra ba lai ngak pa do adu ngasi khoi thamoi sina warok jai State asida Tronglawbi thogdok matungda oirakliba security amasung law and order gi fibam asigi marakta hanagi chief minister and Viren center gi luchingba singna kaurakpadagi ni haiduna ngasi New Delhi gi damak Imphal thadokre paw asigi matungina and Viren New Delhi gi damak ngasi numit yungba pung tarani thoi tarakpa matungda Imphal International Airport agi Indigo gi flight ta Imphal thadokhibani center gi luchingba singna kaurakpadagi ni haiduna chatkhiba hanagi chief minister and Viren ga Union Home Minister Amit Shah ga unaduna tongan hiram singda wari sanaraba yai hairi adumoinama karamba matamda center gi luchingba kana ga amadi kari karamba akaknaba hiramda wari sanagada gi haibagi matangda chapchana khangba ngamdri Kumja listing ani kulhumdoi megi tang ahumdagi thokliba irang asina handak chai gi March ki tang ahum fawagi manungda apun mamiyoi listing yangkhaini panchani pan marfuma thoi lanjenari ba singi damang ministry na approve tawraba apun ba lupa crore chambriga kunmari dasmik ahum taruk ki manungda DC singi khuthangda lupa crore chaniga marfumari lakhum fukhak pikre hairi wafamasi Manipur Pradesh Congress Committee gi Vice President
Hareshwar Goswami na kumja lising ni kun mga ge August ni panda lenga ke Commissioner Home amadi Manipur Information Commission gi Deputy Registrar da copy tawduna hangba wahangi pau khumoy na pirakibani hiramasi gi matang nga si Imphal gi Congress wa on da pangthok pa pau gi mifam amada Hareshwar Goswami na RTI report adugi matung inahai kumja lising ani kulhumda gi mi gi tang ahumda irang asi thokpadagi handak chahi asi gi March tha faubadagi manungda Upon relief camp chamaga humfudra mari hangki prefabricated house lishing ahum saki ministry gi makhada IDP singi approve tawrabada special package ki upon basen from lupa crore chonga ga kulhum doigi manungda lupa crore humphumanga khara hen bakhak sizinabada ngairi state scheme da mompak amadi tangai fadana changba potlam sing mari leinana piba sen from da lupa crore taramari ga lak kulhum doi hen bagi changda pikre hairi Mahang na hai Manipur RTI ek ki makhada thaba wahang singi paukhum phangnaba honnabada khudong chadaba kaya thengnai pirakliba paukhum asi peningai oide amadi fangliba paukhum asiga oidiba asengba saktam asiga yengnabada wahang kaya thorakli haiki loinana RTI report asi Manipur gi khang hairaba miyoi singna khana naina basu mahangna pil tawki Executive departments in the Supreme Court ki ruling hagadra order hagadra honorable Supreme Court ki amasung Central Information Commission ki order na single mayam ama laiba hagadra hai ba executive department order su corruption amasung human rights ka mari lainaba cd executive order adwai to the difference may am pi laga mu thare reply se mu khand State Information Commission da mu chale Nada from Thai. Mapoina Pudata, yes, local Kanda, and on the Sulu, Mapoina direction of P. Matuji have returned statement among argument, Amaka, you in the view, in the Nanda to Nata University. You never only Manunda argument, return statement, they know P. Matuji Nasi. Aduga respondents in the Home Department, the Mana Piva written argument statements and CD reply Kai Manumi the Piro, Yum 3, no bigger than me, the pile says on the Vinana for Guidana, aligned to the machine, says a ceremony. Paugi Maratha Natim Babrekamatang, Luminacy. SKTV na local operators singidamak nungairaba pau puduna lakshari high speed internet IPTV OTT yauna atay khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call Taubiratuna Kangbi Bayagani. Break Matungda Mayamumuka Nataram Nokchari. Curfew amasung numit mangani gi total shutdown manung dalenga ke employee amasung worker singna thengna riba khudong cha daba sing asida office ning thina ka daba singi mathakta disciplinary action lokhatkani haina chief secretary na thokliba order adu amuk hanna khanthaduna numit humni mass schedule leave pibinaba JEC of Amtuk and AMGO na taksilakli Joint Administrative Council of all Manipur Trade Unions Council Amtuk and all Manipur government employees organization AMGO ge President Rajkumar Bashumani Singna khujek piduna ngasi Chief Secretary da pisin khiba Cherol amada tha sigau khiba tang taruk amasung taret kilona ba hingda kuki narco terrorist singna tronglaw with the bomb kap sinduna angangani hat khiba madugi matung CRPF na nomai na kap tuna miyoy ahum hat khiba Ukhrul district ki TM ka somda kuki narco terrorist singna tangkhulani hat khiba thodok sing asina lamdam asida charang na phibam thokhanki masiga loina na Manipur lengak na lokhat pa khongthangda internet service thingzin khiba amasung curfew thamjin khiba yauna apun base so singna numit mangani gi total shutdown lok thokhiba asina employee amasung worker singna office ka duna thabak suna ba hona bada chauna khudong chadaba mayok na khi adubu phibam asida maram chana ayabaga loina na suti
ꯂꯧꯗꯕ employee amasung worker sing thabak laktaba thoklabadi departmental proceeding laukhatkani haina chief secretary na tha asigi tang 18 da thokliba order asi amuk hana khanthahaningi ching amasung tampaki mafong kayada employee amasung worker sing na mathok tawbada chathok chasin amasung security gi oiba khudong chadaba kaya mayoknari maramaduna employee amasung worker sing gi khudong chadaba sing asi yenglaga lengang na ngasi April gi tang Kunmathoidagi hauraga numit humni natraga total shutdown loidri fauba mass schedule leave PBU haina taksinki. Haukiba April gi tang taruk amadi taret ki nongyay matung pung amaga minute mangarom taba matamda trong lawi awang lekai jalaiba yum amada tumnuna lairiba angang apikpa ani nungshi haitana hatopi khraba thodok adugi matungda hauzik imung aduda leihoriba mapu maben ani na ngasisu tengtha hauri masu ani makpuning singna solhauri hiramasigi matangda SKTV gi paudam ama Trong lau bigi tam thiraba thodok adugi matungda laibak thiraba mama mapa anina thengna horiba awaba mapu mabenna nuksina laina zaramba mapu mabengi awaba potha jafam matam lenjafam oijaramba nuksiraba masu anibu minungsi leitana hatok pikraba matamda mapu maben anina mama mapa oba anina thengna horiba awaba sing adugi matangda khangminasi loinana thodok asigi mari leinana leingak amadi JAC na lawrakliba thodang sing adugi matangda shu apen pen da khangminasi chaga mawagi di mo jare pawa khala ma lagi rasa kidoina ko de dum support tom jagane ba ba me amna chu tawbiyo hadaki matak chi de sokna riba hoi ba me gi tang um de hoi ba lan se hadaki matak je lo chin mi rana le ba me amna khurum jari akoi JAC na traga le ba me am akoi tonga na mata khan ba lai jade ngasi kwai de ki thamoi pen da ba thok do me mung si da thoi ba de ba aduna mung si gi ma bo mo ne mung si gi yum bo mi ma oi na 처음 저동생 아무나 저들아 신미로 레바메였나 너무 맨날 레바메였나 뭐 당신미를 간다기 뭐 당신을 왜 신미로 그럼 저리 레바메였나 프라자나 뭐지 그거는 혼자 주는 거 같으면 솔레 저들 신미로 어떻게 뭐 당신이 인다고 얘기 뭐 또 좋아해 Manipur 거 얘기 뭐 또 좋아해 사실이 아저는 바로 뭐 아파 뭐 신미로 한다기 동동생이 Tumangani shooting to be in a go with the Tomayari called the Tangan in the Tumbo. No can a son as a mission. Mamma, Tumama Tamya, Mamma, not Tangan Miramu, should pass in our Wago, massage and Mugai Tabanese with the Pado. Our Wago to Mamma Pivando. Tongo said to the you should let the little member. Jacksukaya Sanda, but in a son way, I don't do it. Baru makai si dah aku lagu mama sak ramai hai na, sanggup ti lagu pitak pi hai mama si na, tu mama nu si hai ramai ba, mama nu si hai kan tunggu mana dia, tu kini mama nama tu mui kai di sini si, kai tu kini betul na dia mai, tu kini betul hai long pikir isi, isu nu pi sana, mama ki orang deh hipan dia tu. Sanggup bitak pi bagi makuk sida tanggal lu bani apa makuk saya mama ni sanggup bitak pi bagi. Aduh nama makuk saya tanggal lu bani isu tu ki, aduh tu sok payah ni bani makuk saya lagi sok ki be maya tu. Ayo nampak muka san bani isu nu bisa isu nu pas ni makuk nasi nampak bani
ꯏꯁꯨꯁꯤꯗꯤ ꯀꯜꯂꯦꯅ ꯈꯜꯂꯒ ꯆꯠꯂꯤꯅꯦꯕ ꯑꯩꯁꯦ ꯏꯁꯨꯁꯤꯗꯤ ꯀꯔꯤꯝ ꯇꯧꯔꯝꯃꯣꯏ ꯀꯜꯂꯦꯅ ꯊꯣꯡꯅꯥꯎꯗ ꯁꯨꯃꯥꯏꯅ ꯏꯁꯨꯒꯤ ꯃꯌꯥ ꯃꯄꯥꯁꯤꯗ ꯊꯥꯗꯔꯛꯄꯅꯦ ꯍꯥꯏꯁꯤꯗꯤ ꯈꯪꯖꯗꯕꯅꯤꯅ ꯏꯁꯨ ꯅꯨꯄꯤꯁꯤꯗ ꯑꯦꯇꯦꯟꯁꯟꯗꯨ ꯄꯤꯈ꯭ꯔꯦꯕ ꯃꯁꯥꯁꯤꯗꯒꯤ ꯏꯁꯦ ꯍꯦꯛꯇ ꯈꯪꯒꯔꯦ ꯂꯩꯇꯒ ꯇꯥꯔꯒ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯦ ꯂꯣꯏꯅ ꯆꯣꯠꯄꯅꯦꯕ ꯏꯁꯨ ꯅꯨꯄꯤꯁꯦ ꯃꯃꯤꯠ ꯄꯥꯡꯉ ꯅꯩꯔ ꯀꯞꯄꯦ ꯑꯗꯨꯒ ꯏꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯆꯦꯟꯊꯔꯛꯄ ꯏꯁꯦ ꯂꯦꯞꯇꯦ ꯑꯩꯁꯦ ꯑꯩꯒꯤ ꯃꯥꯏ ꯇꯩꯊꯣꯛꯅꯕ ꯐꯤ ꯑꯃꯣꯟꯕ ꯑꯃ ꯂꯩ ꯑꯗꯨꯏꯗꯨꯅ ꯏꯁꯨꯒꯤ ꯃꯀꯣꯛꯁꯤꯗ ꯅꯝꯃꯒ ꯏꯁꯦ ꯈꯤꯇꯪ ꯐꯥꯔꯒ ꯑꯗꯨꯝ ꯑꯩꯁꯦ ꯀꯞꯄ ꯆꯠꯄꯅꯦꯕ ꯃꯌꯥ ꯃꯆꯤꯟ ꯃꯁꯥꯁꯤꯗ ꯂꯩꯉꯣꯏꯒꯨꯝꯕ ꯁꯤꯃꯦꯟ ꯃꯀꯨꯞꯀꯨꯝꯕꯁꯦ ꯅꯞꯄꯦꯅ ꯇꯞ ꯁꯨꯝ ꯅꯧꯔꯕꯗ ꯈꯤꯇꯪ ꯊꯤꯡꯖꯤꯜꯂ ꯌꯦꯡꯕꯗ ꯅꯨꯡ ꯁꯨꯛ ꯆꯥꯎꯕꯒ ꯆꯪꯉꯝꯃꯦꯕ ꯏꯁꯨ ꯅꯨꯄꯤꯒꯤ ꯃꯌꯥꯁꯤꯗ ꯑꯅꯤꯅꯁꯨ ꯀꯔꯤ ꯍꯥꯏꯐꯝ ꯈꯪꯗꯦ 이모식이 아사이고 거기다 레이저로도 루비트데게 거기 알아오다 야마실 로에그러면데바 루비지가 그다음에 사는 레이저가 현재라 아무것도 막구라데 무고 메모디 그만이 떠오르 하면서 마 메모 수야 하다는 거 사이다 부서라 하면데 angang ani se so e haiba ko hospital da pukhatna langi ngeda central force ki case par ama thogdok thokham ji da hana thungare aduga moina protection amata akoi praja da pibi de karigino haibadi kuki na nongmai katharak ko matam da di akoi maitai praja jing da phok lai sen double kapsele aduga numitu da di moi phok lai amata kapam de moina phok lai kapaga karai da kari tho ibano haiba thigat tabi da moina case par do hana thogdok thokham da yaurai masi moirang police yaurakting da moina hana yaurai bei maram che karamba condition da yaurai no haiba sima akoi chingna jai hauji akoi icha ga imau bina pami ba phirep sidi miyam da sinagre haiba phirep tuni adu miyam haiba sida miyoi khara khaktarna te all manipur gi maitai group adagi maitai jati ga loina riba apun ba yek salai punamak justice se masida umna magna sojo pina biu haibe wafam che thamjage mama oibi kaya gi mathanung dagi macha kaya hatok pikhi gadori bano nupi oibi kaya lukhrabi singi singda kayam puina chalhan ki gadori bano lamdam masi mikap mirau kholtana kayam puina thalhan ki gadori tronglaw bi thokri ba thogdoga sina ahan basunate aroi basu oikiroi loinana ex gracia amadi lenga ki chana ba thabakna mioi bagi mamal yam laba punsi kayaga kayam kuina mahut sinakhi gedawri bano haibasi achauba wahang ama oirakli hiramasi gi matang da paudam jaribi olivia takhelambam SKTV news tronglaubi awang lekai tha sigi haukiba tang tarani panda Imphal ukhul lambi gi litan amasung TM ka songkhul ani gi marakta Kuki militants singni chingnaba singna lambi asida lakba miyoi singda nongmai kapsinduna tasar khuldagi chinaw sang sokungnau amasung khara som khuldagi yaruingam basum hatkibagi thaudokta folks yauna lup kayana pendaba fongdorakli Federation of Civil Society Organization Folks Manipur yauna hipom UMO MWF Palem, MPF, WMO, MKNM, LEVYM, YEM, KL, Anoba Senmetlon, Ambo, MPCM, Kukma, Amasung, Ningol Club ki Maikai dagi Fox ki Information, Amasung Public Relation ki Assistant Secretary, T. Thoibana Kutik Pidona Thadrok Papunba, Cherol Amada, Asigumba, Micham Hatpagi Thawong asi, Santi, Tangdulay Taba Furup Singi Marakta, Amadi, Rule of law da chauna singna bani lenga sinami hatpa sing faduna chap chaba chairak pigadabani Imphal ukhul lambida miyamna soida ngamdana chathok chasin yana ba matik chaba security gi checks in thorangsu lokhat kadabani haina taksiladuna laikhidraba singi imung manungi awabadasu saruk yari hairi
ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 19ꯗ ꯏꯝꯐꯥꯜꯗꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕ ꯃꯤꯆꯝꯁꯤꯡꯗ ꯈꯪꯍꯧꯗꯅ ꯆꯤꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈꯤꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯡꯒꯜꯁ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯝꯄꯥꯀꯣꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯝꯄꯥꯀꯣꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ.ꯑꯩꯆ. ꯁꯥꯂꯤꯋꯥꯟꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯧꯕꯤꯗꯅꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯅꯕ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ Regional Institute of Medical Sciences RIMS Imphal sinduna tha ama chupna chatharakpa World Oral Health Day 2026 ki palan thoram ngasi Medical Institute asida mai pakna loishinkhre RIMS Imphal gi Dental College ta pangthokhiba loishinbagi thoram aduda RIMS Imphal gi Director Professor G. Sunil Kumar Sharma, Medical Superintendent Professor N. Sanjip Singh, Deputy Director Administration R.K. Mekol Singh, Dental College RIMS Imphal ki Principal Dr. P. Pravin Reddy Su Sarukyaki, Mahaki Warol Piraduna Director Professor G. Sunil Kumar Sharma Hai, MDS ke inspection makhacha thari loinana, Mathang Chahidagi di residential facility leihanba ngamlaba yai, Haksel gidamag RIMS Imphal na paikhat liba thabak thoram sing asina, Miyam pumnamaki haksel da chauna kanaba pinaba hotnari, Oral Health ki matangda outreach program kaya pangthoktuna miyam da wakhal tahanbagi thabak sing paikhali dental gi mairoi singnasu chinyaga mari leinaba anaba sing ngalingaida khangdok khongnabagi thabak khumang chawshinna hotnagadabani haiki Dental College RIMS Imphal gi Principal Dr. P. B. Pravin Reddy na phongdokibada Thama chupna palan tawkiba asida tongan district singda IEC poster sing utki intern sing awareness session sing pangthoki walkathon amasung cyclothon sing pangthoki bagaloina na oral hygiene gi matangda punna wasak longminaki A Happy Mouth, A Happy Mind haiba wakhalonda changdamnaba angang sing dental screening amasung treatment camp tara continuing dental education program school exposure visit amasung oral hygiene demonstration singsu palan asige manung chana pangthoki haiki. The theme of the year, A Happy Mouth is a Happy Life. I think it looks very simple but very meaningful. It reminds us that oral health is not an isolated aspect of life, rather it is deeply connected to our overall health, confidence, dignity and quality of life. A healthy mouth enables us to eat, speak, smile and interact without discomfort or hesitation. It truly forms the foundation of a happy and fulfilling life. Koshem na Loba Higher Secondary Examination lisingani kuntarukta kamar stream gi oina Manipur pumbagi third position tarakhraba thokpam deni tungi punsida mai pakpa entrepreneur ama oiba pami haina phongdorakli ngasi Imphal East District ki manung chanba top makha lekai da leiba thokpam deni gi yumda Sktv'S na akhanana unarubada CC Higher Secondary School gi mahiroi deni na phongdorakhibada mark finance subject asibu pamjabana kamar stream laukhibani makha tana DM University da gani tungi punsida mai pakpa entrepreneur ama oiduna mioi kayabu thabak pinaba khong thangjinba pami lamdam asida thokliba irang asina mahairoi singda chaitheng kaya piri adum oinamak tungda hogalakliba mahairoi singna matam chana lairik paduna hotnabagi tangai fadaba lei haiki athokpam deni gi apokpa athokpam somorendro lawu singu tawduna machagi dama khotnaduna laki deni gi tungi punsida matik chaba mioi ama oinaba apokpa athokpam somorendro amasung apokpi athokpam rani na anina angamba thakta hotnakhigani haina phongdorakhi athokpam deni nursery dagi class 10 fawba North Eastern English School Moirang Kampu Khewa Bazar da tamlakhi tungda CC Higher Secondary School da tamduna Higher Secondary Examination asida third position tarakhibani exam asida deni na apunma mark 431 fangki ओजादुना ताकपगा सातन होनाबगा कॉम्बिनेशन अनि दु चानारा का फदौनिना दु चमाने ओजादि दम फजन लोइ ताइ गाते एग्जाम मया दगदि दम पुंग तरे निपाम पा दum यावे दुगा चचादि होजिकि इरांग दादि डिस्ट्रैक्शन याम लैरे इसागी आइडिया अमा पुथोगा आइडिया दि एक तोगा अनोबा पुथोगा मिजु दम थबक पिबा अदगि इसागी जु कानाबा लोइमकि
पुनः तानमिनवा Imphal West District ki Imphal Police Station akonba Takil Kolom Lekai Dalaiba Yuva Janata Dal United Manipur Unit ki Vice President Oiriba Bir Colonel Jeljit Thiam Apokpa Thiam Bizoigi Yungi Geta Masak Khangdaba Singna Nongmai Kapsilam Le Thaudo Singara Ahing Nongyai Matungpung Anirom Taba Matamda Thokibani Hairi Thaudo Aduda Yungi Geta Nongmai Maru Ohumrom Kapsilambagi Mafam Leiramki Thawong Adu Kari Maramgi Kanana Natraga Karamba Lukna Chatharam Kibano Haiba Hauzik Fawagi Oina di Khangdri Thaudo Adugi Pau Fangbadagi Police ki Kangbu Ama Laktuna Kapthokraba Nongmai Marugi Tokning Ahum Mafam Adudagi Lokhat Hairi Thaudo adugi matangda Yuva Janata Dal United Manipur State Unit ki Vice President Bir Colonel Jeljit Thiamna Paumi Singda Fongdorakpada Sakhangdaba Miyoi Singna Yungi Geta Nongmai Kapsinduna Aki Akhang Pibagi Thabasi Makhatana Tawbiganu Karigumba Sauna Kiba Soina Kiba Kaya Lairabasu Ningthina Wari Saduna Nungainadaba Sing Fongdok Nasi Manipur da Thokliba Irang Asinam Miyam Awaba Pibam Amada, Lading a Cherak Asida Sigumba Todo Asi, Toktana by Koipuna Hotnaminisi Highness of Fongdoki. A young gets it the hammer that Hong Jam Till, Hangdi, Blank Pie, the Hadi Mataka Natra, direct get the Zoom, a Kunch on Zona, a new home Taraga lady, and a Sigi around the Kapambaze, saying the Maramze, a Hosibo, Kangbangam, a Kogi had a threat lakiva, extortion call lakiva, Natalanai, no another, any party, no another political relation, the question like it. The political opinion from Dogalai now in the Baki Irang, the Lebaki issue than so Gargalaya do not. Kashutudonga said Maran, Canada, can pinpoint on you as a like the hygiening with the Quimite machine Artani, Kurakine lies have a type the Koi machine, Yangjanava, Koi machine, Tintanaba Mohota, Smina Capsana Mohota, table talk Toraga, and Shinana, Aina land, you in a kaino, and Traga, I hiring the Vanakaino, Traga, paint the Vanakaino have the Pazana Paminaga, Sanabe Avangatani have you was another the United Kiss Haitagisu from Doctari, the Isama Kiss Haitagisu from Doctari. Imphal East District ki Chalogi Ibudhaunong Drain Khombaren Pakhang Baharabada Thasi Yaukibatang Taramapanda Laibak Miyam Amadi Kabui Furup na Yengbada Nungai Roidaba Fijet Setlaga Amadi Jagoi Takpi Tambiduna Jagoi Sahaluba Lamlai Mayai Lekai Dagi Aboy Kamay Amadi Sekta Dagi Waikhom Inaw Tombi Hairiba Oja Ani Asi All Jeliangrong Art and Culture Organization Ajakona Ngasi Wakhal Taminakre Hiramasi Matangda Kanglei Indigenous Martial Arts and Cultural Society ki Marks na Thadorakiba Cherol Amada Maikai Anigi Marakta Ngasi Palace Compound Laiba ki Marks Kiloi Shangda Hiramasi Matangda Wakhal Taminaki Makoigi Asoiba Sing Masana Yazabaga Loina Namatungda Asigumba Tabak Tauroi Haibagi Tazaba Piramki Laibaki Pibam Asida Kanglo Furup Singi Marakta Nungai Roidaba Tabak Tauram Sing Jagoi Isai Tauriba Oza Sing na Taubiga no Haina so appeal Tauki. Punjab के जलंधर डिस्ट्रिक्ट मसागे मथौ पांगथोकलिंगै लेखिद्रबा बिष्णुपुर डिस्ट्रिक्ट के मनुंग चनबा मोइरांग मांतक्तगी नागा रेजिमेंट की जवान हविलदार टेलन जॉनसन कोमगी हकचांग असि मागी पोंगनाफम लमदमदा पुरक्तुना इंडियन आर्मी अमदी मियामना अवांगबा थाक्तै काय खुमनबा उतख्रे हविलदार टेलन जॉनसन कोमगी थवाई याउद्रबा हकचांग अदु इम्फालदगी मागी पोंगनाफम लमदम तमना पुरक्पगी लंबीगी Nakieta Miamna Paring Leptuna Awaba Fongdok Nabaga Loina Ikai Kumnabasu Utlaki Maraibaki Damang Matauna Lena Tawai Kat Krabatelan Johnson Komgi Maraibak Ningba Amadi Matauna Maring Jalasi Mirol Kayana Sing Taduna Le Horagani Imphal East District ke manung chana laiba pukhaugi confirm ireima ima amadi tabuning thau ipai bungogi nauna saba sanglen sangkaba amadi lai ikau ko khatpagi thoram ngasi pangthokre sanglen aju social activist nongthombam Rajendro atopaming boina nauna sakhibani Operation Sindur Chathakiba Chahi Amamapung Farakpaga Assam Rifles na Sinduna Churachandpur da Laiba Revern College ta Mahairoi Shingi Oiba Motivational Session ama pangthokre Thoramadu da Indian Armed Force ki
Thongna amasung leibak asibu ngak senbagi lamda paikhatkiba loinana sem sariba singi matangda mahairoi singda sandokna wafam kaya Assam Rifles ki maikaidagi khanghanki amaromda Kakching district ki haikak pokpida leiba mission blind school da leiriba angang singa force asigi official singa interactive session amasu pangthokre tharamadu da force asigi maikaidagi angang singbu pukning wakhal Thogat ki chahi maridagi tarataruk fawbada leiba angang kun yauna school asigi teaching staff sing su thoram aduda sarukyakhi Fitness, aerobic, dance and artistic pyramid sports Uttar Pradesh na sinduna mathang tha megi tang taramanga dagi tarataret fawba FADAP's India National Aerobic Dance and Artistic Pyramid Sport Championship 2026 pangthoklagani haidi Fitness, aerobic, dance and artistic pyramid sports Manipur ki Secretary Publicity and Propaganda Mauritian Maiba Maitreina ngasi thadorkiba cherol amada hairiba championship asi Uttar Pradesh ki Ghaziabad laiba Mahamalaya Sports Stadium da pangthokadabani championship asida sub junior cadet junior youth senior veterans male and female haiba kanglup sing khaidoktuna sports aerobic all dance foam fitness aerobic hip hop Hindustan amasung artistic pyramid sports haiba event sing asida changdamnaba pangthokani hairiba championship asi chahi asida Thailand ki Bangkok ta pangthokadaba Euro-Asia championship ta saruk yanaba India ki team semnaba ki official selection platform amasu oigadauri FADAP's India National Aerobic Dance and Artistic Pyramid Sports Championship 2026 asida Manipur ki maut senduna saruk yaningba sanaroi singna Imphal East District ki Khurai Puthibalai kaida laiba Fitness, aerobic, dance and artistic pyramid sports Manipur FADAP's Manipur amasung FADAP's Manipur ki President CH Premchandra dagi khangba yagani hairi Aroibada maroiba pausing amuka na pizari Thawbal district ke punwa maira paibi singna boycott tawduna thamkiba thingma marakta wangjingda nauna saba BDO office Chief Minister YAIPHABI sangakri Chief Minister YAIPHABI wangjingda BDO office sangaba lakpagi khongchapu yaningdaba phongdoktuna kanba khongjanga loina na lambi sing thingkre police na nongmai na kapada miyoi ama sokle Khongjong de numita CM yamna BJP ki luchingba amadi sagat pamiyoi amatana thoba singi mafam dai ka leka tamba changbada boycott tawre haina ko komi women wing na phongdorakli UNC na kaukiba shutdown manungda Kangpokpi district ki Changau Bungkhul manakta khulani ki khunja singi marakta chawna mukna ba thokre Kangpokpi sub division da curfew thamjinkhre MPCC की Vice President Harishwar Goswami ne thakiba RTI da Manipur ki irang asida punna miyoi lising yankhai nipan chanipan marfu mathoi lanje nare relief camp chamaga infudra mari hangki prefabricated house lising ahum saki haiba khangalakle hairi amasung Shutdown manung dalenga ke employee sing office karak na bathokiba order adu handok piduna numit humni mass schedule lipibi na ba GST of Amtuk and Amziona taksalakli Mata asida bulletin na siloishinjare Manipur miyang gi punsida khwaidagi hena maru oiba state asigi leba asigi madi malem gi ipau singi damak SKTV News pu miteng taduna leibiu loisilakpada pumnang pu amuka hana khurumjari